Ngasidagina 90 years muki mamangda USSR da chathakhiba yamna tamthiraba experiment amakhak leiri. Year 1990 Soviet Union na kaikhraba matungda secret report amakhak publish torokhi. Report asi world gi most terrifying and deadly experiment tokhiba adugi report ni. Russia gi masigi apikpa island asida mioi lising manga mukta chathakiba experiment ni. Experiment asida mioi lising manga muk asi unna famjilaba ayingba island asida chana thaknaba amatta yaudana thambikhi. Makhoi sing asi mafam asida hingduna lege hairagadi makhoi masen amana amabu hatoklaga chanaba tabani. Aduga masimaksu tokhi. Marup mayam wari asi Soviet Union gi Cannibal Island hairiba mafam asigi asengba wari ni. Experiment asida mioi kaya hingduna lehokhi. Aduga experiment asi karigidamakta pangthoklibano haibadu video asidagi khangminasi. Marup mayambu Dasil 2.0 Forever gi anoba video asida taramna oksari. Aikoi miyoibagi history da makhal makha kaya gi dictators kaya ama lakhre. Makhoi sing asigi manungda Joseph Stalin hairiba misak asisu top dictator singi manung chalibani. Mahak power shakti pambata natana miyoibagi punsi asi kari amata letaba posak amagum khanba miyoini. Mahaki yeknaba singbu loisin khinaba tumnamak manghan khinaba hotnabada miyoibana tawhaidraba thabak fawba tawriba misakni. 1930 gi matamda Soviet Union asi Stalin na pankhi. Matamaduda mahaki power asi lengdana leinaba hotnabada miyoi kaya amagi punsi loisinki. The Great Terror koba thodok amada mahakna miyoi lakh taret makhai muk hatkhi. Matamaduda mahaki dangerous weapon asi nomai bullet asi khak nate mahakna hatokhige loisinkhige khanba miyoi sing adu makhoi gi family member pumba miyoi amatana taba ngamdraba Siberia gi ayingba mafam asida puraga thadoklamba sisuni. Matamaduda Soviet Union gi area asi world gi 14% muk oiba matamni. 1930s ki matam asida Stalin na miyoiba singda experiment amakhak pangthokpa horakhi. Masida mahakna pamdaba miyoi sing amadi criminal sing asibu Siberia gi miyoibana taba ngamloidaba area amada thadokhi. Mahaki wakhalda mi taba ngamdraba area sing asibu prisoner sing asi lesilalabadi tapna mi taba area olakpa ngamgadra haiba yengthoknaba hotnaribani. Adubu reality dadi masi nate masigi pura tayonabani. Siberia gi mafam asida thadoklamba miyoi sing asi farmer amata nate aduga makhoi gi manakta farming tawnaba pochai amata su yawba nate. Makhoi sing asidi aram khawrangbana khangba ngamdraba anaba amadi helpless people ngaktani. Experiment asi ihan khanbo oina 14 May 1933 gi numitagi hawrakhibani. Numit asida prisoner lising manga mug asi achauba hijau kayada haplaga Najino Island tamna purakhi. Island asi Siberia gi off river mayai maktada leiba island ni. Makhoi gi numit marini gi khongchat asida prisoner sing asida subnatagi bread slice manga khaktamak pikhi. Makhoi gi journey asi kayamuk terrifying oibagi hairagadi island asi yodringaidagi hauna miyoi kunga taret sikhi. Prisoner sing asi gi wakhaldadi island asi yoraba matungda karigumba chana thaknaba kharadi lerambasu yai khanduna lakhibani. Aduga island asi yorokpa matamdadi mafam asida subnatagi ayingba ising amadi island asi gi ahangba leimai asi khaktamak lerami. Aduga makhoi mi lising manga mu asina chanaba pirakhiba item hairagadi raw flour 20 tons asi khaktani. Aduga flour asibu tan hauraga chanaba natragana futlaga oirasu chanaba mai fawba leite. Island asi yoroklaba matungi ahanba ahing asida miyoi 295 asi lamsang lakpagi masa sonthaba aram khawrangba amadi ayingba asina maram oiduna sikhi. Mathangi numita floor sing asi yenthoknaba hotnaringai matam asida makhoi masen amaga funaba potchai munaduna khatnaba horakhi. Masi ubada makhoibu senaba lakhiba guard sing asi maning handoklaga yengduna leikhi. Prisoner sing asina ihan hana island asi hek yoropaga makhoi gi wakhalda makhoi noroki komda leiba punchi amagum hinglani haiba khanakhi. Island asida kari amata leite subnatagi ayingba ising asi khaktani leiriba. Isam samna hairabada miyoiba amana hingbada changba khwaidagi maru oiba posak asi mafam asida leite. Aduga miyoibagi aram khawrangba asina limit cross tawkhrabadi sa oli haiba aduni. Miyoi lising mangada floor tan 20 yenthokpa haiba sisu aruba amani. Masina makhoi masen gi marakta lanjao ama thokalli. Masidagi guard sing aduna prisoner sing asibu tongan ba group khaidoklaga floor sing asibu yenthoknaba honakhi. Adubu prisoner sing asidi aram khawrangbana control tawba ngamnakhide.
अहानब नुमित खरनिदी प्रिजनर सिंग असिना फ्लोर सिंग अदु अयिंग इसिंग तोलगा चानब होनखी अदुबु मसीगी अयिंग इसिंग असिना मखोइबु डायसेनिटरी डिजीज संगहनदुना नाबा होरखी नासिलकप अमदी अयिंग इसिंग असि खांग ngamdaduna nungti numit khudingi mioi chamadagi tadana sijalaklammi matam kharagi matungda floor sing asi loikhibadagi prisoner sing asina survive towa yaba every possible way pumba thiba horokhi makhoi sing asi gi marakta gang group sanaduna attack tawraga potchei munba fawba horoklami masidagi hena tamthiriba asina prisoner sing asibu senanaba lakhiba guard sing asina nupi singa chana thaknabaga exchange toba horokhiba asini stage asidagi mioi bagi humanity asi completely mangkhre mafam asida hingduna leige hairagadi amana ama setuna chanabagi stage yosilaklabani matang asidagi story asigi most terrifying and dangerous chapter horakhibani Nazino Island asi hojikti noroki kom amaga khetnaba leitraba mafam ama oire nongmagi mi siba henjilakpa aduga hinghoriba makhoigina chana thaknaba leisilaktaba mafam asida cannibalism asi horakhi 21 May 1933 की नुमित असिदा असिब हक्चांग खरगी बॉडी पार्ट खरा यावरमदब थेंगखि अदुगा मसी आराम खौरांगबना खांग ngamdraba prisoner sing asina chathokkhibani haibasu khanglaklammi masidagi Nazino Island asi cannibal island haina khangnaba horakhi horokpadadi makhoina chariba asi asiba hक्चांग singi part ngaktani adubu situation asi asum lusilakpa henjilakpadagi ahingba mi fawba pharaga chaba horoklami asigumba thodok asi asum henjilakpadagi guard sing asina mioi khara pharaga cannibalism gi case ta makhoibu hatoklami adubu island asida oirakliba hingsa asidadi masi karisu khanaram khide mafam asida leiriba mioi sing asigi wakhalda hinge hairagadi atopa mioi singbu hatlaga chagadabani haiba wakhalon ama fauna khrabani nongmagi mi siba leplam khide makhoi masen chathoknaba hotnaba naraga sirakpa ingmana siba kaya amasuni masidagi prisoner kharana mafam asidagi nantholaga chen khinaba hotnaba su yaukhi adubu mafam asidagi nantholaga chen khiba haiba sisu araibadi nate maramdi makhoina leiriba island asi off river asigi ayingba nungsit ayingba ising asina koisinduna leiribani masibu lanthoklaga chenba haibasi oithoktabani masigi su mathakta mafam asidagi nanthoklaga chen khinaba hotnaba prisoner sing adu guard sing asina nongmaina kaptuna hatoi aduga turen asibu by any means tawduna nanthoklaga chen khiba mioi sing adudi Siberia gi jungle asi yoragana amuka hena survive tawbada awaba ama oigadoribani mafam asida su chana thaknaba leite ayingba mafam ayingba nungsit amadi tamthiraba wild animal kaya ama leiri Nazino Island asi nongmagi fibam asum lusilakpa asina mafam asidagi kari amata kanaba fangloroi khalakpadagi Soviet Union government na island asibu loisinkinaba decide tokhi August 1933 da Soviet Union government na Nazino Island asida hinghoriba mioi sing asi amuk hanna puraknaba order torami island asida prisoner sing asibu loba lakhiba mioi singna mafam asida tawramliba leiramliba saktam asi ubada akiba amaga loinana pungak ngakhi 13 weeks chathakhiba experiment asida mioi lising ani mukti chana thaknaba anaba violence amadi ayingba khangba ngamdadana sikhi aduga mioi kaya amadi hinghoriba makhoina setuna chakhrabani experiment asidagi mioi 2856 asi khaktamak hinghokhi adubu hinghoriba makoi sing asigi maraktagi mioi kaya amadi masa aduki matik sonman khibana makoi matam kuina hingani haiba fawa thajade makoi milising ani ahumuk asigi manungda mioi chani mukti masa mawu fana kanna leiramba thengnakhi makoi sing asi matau kramna masa mawu kanna leiramlibano makoi chani muk asina tasingna mioi kaya muk chathokhrabano masigi thodok asi Stalin amadi mahaki official singna lotchinnaba fana kanna honakhi experiment asida semkhiba document sing adusu matam chupagi oina lotchinki adubu chahi 50 muki matung 1990s da Soviet Union collapse tawkhibadagi Human Rights Organization na experiment asigi report asi discover tawduna miyamda publish torokhibani expert kharanati masigi experiment asi Stalin na aikhoi miyoibagi aram khorangba asina kari thole I haiba asi khangingbadagi tawkhiba experiment ni haina palli experiment asigi report asida iramdaba thongtok kaya amasu leiramkhigani Soviet Union gi tamthiraba experiment asi viewer singi wakhalda kari phawbibage comment tobiramu marup mayamgi damakta anuba video ama amuk puduna laksake